Manipur Top Channel video amda update tawjage. Ngasi fongbase fonda Sangai Express da October-gi tang 19 da haweijar sagem pomba charuba mi 23 Jenims da Leikatnakhre haidi. Manipur Police Training College Pangai da hauzik training da lairiba yamdrabada personnel 22 ngarang haweijar sagem pomba charubadagi oba faiba kok chikpana singba tawrakpadagi ahingda Jenims da pukhatnaraktuna Leikatnakhre. Paugi likhun amagi matung ina training college asigi campus ta laiba family line da hangba canteen da pack tawraga yonba haweijar sagem pomba ngarang personnel sing aduna leiraga saki. Haweijar sagem pomba adu saruraba matung ngahak leiraga koksikpa oba amadi khong hambana singba leptana tawrakpadagi yamdrabada personnel 22 Jenims Hospital da pukhalakhtuna Leikatnakhibani. Asisu personnel ani Jenims Hospital da pukhalakhi haidi ngarang pukhalakhiba personnel singi maraktagi kharagi fibam fagalakpadagi discharge tawba yaukre haina paugi likhun asina fongdoragli amaromda masam maming haidokningdaba personnel khara amadi Koigi imung manungna fongdorakpagi matung ina MPTC ki campus manungda open line family line da famliba canteen asida yoliba sana thaknaba polamsing quality maintain tawribra haiba MPTC ki authority natraga food safety department ki mari leinaba official singna amukta yengsinde masi lebak thibani hairi Manipur ki amata ngairaba police training college asigi campus ta sana thaknaba polamsing yoliba asi food safety department ki official sing sang naina laktuna check tawhaningbagi apamba su fongdorakli College asida training tawriba personnel sing ayamana family line da famliba canteen asida chana thaknaba polam sing leiraga chabana asigumba lebak thiba thawdo asi matungna thoktanaba mari leinaba authority na yengsinbiyu haina wafamsu masam maming haidokningdaba personnel sing aduna makhatana fongdorakli Panba yai Pangai gi Manipur Police Training College asi Police Training Center ama oina ing 1963 ki January gi 2 da linkhatkibani ahanba Police Training School ama oina lairambadagi ing 2008 da college ki thakte apply tawkhibani